Nongpok Ningthou Apanthoibi Kum Chanbagi Thouram loinana Leibak Thouni-Thouram pangthokkhre. Thoubal Nongpok Ching da leiriba Ibudhou NONGPOK NINGTHOU Apanthoibi anigi chahi oiba Kum Chanbagi Thouram ngasi Nongpok Ningthou Apanthoibi Trust na Leibak oiba Thouni-Thouram loinana Thoubal Power House manak Thoubal Nongpok Ching da leiriba Ibudhou Ibendhou anigi khubham da pangthokkhre. Lai oiba tangai fadaba thouram sing haibadi lai ikauba penaya kaiba fijet hongba athen potkatpa haikat laikat tamba amadi maibi lai pau chenbana chingba lai oiba thouram kayaga loinana pangthokpa thouram adugi maru oiba sarukama oina Leibak apunbagi oiba anam athau kokpa amadi haikat laikat tamba amasung khunjaw leichawnabagi damak Thouni-bagi Thouram su punna Thouni minaduna pangthokhi. Khangabo Kendragi hanagi MLA Okram Landoni Devi Sai Imphal-gi retired assistant director Konsam Michael yauna miyoi kayana sarukyakhiba thouram aduga mari leinana Nongpok Ningthou Apanthoibi Trust ki secretary N Rajenna fongdorakpada Ibudhou Ibendhou gi chahi gi leptana pangthokpa thouram asigi maru oiba thouram ama oina trust amadi miyamna Leibak ki tangdu laitaba puraknaba Thouni-Thouram asi mapuna chanbiba oirasanu iramdam asida mahausagum aikoi miyamgi marakta nungsi chanaba amadi Leibak ki tangdu laitaba purakpo oirasanu haina fongdorakhi. Ibudhou Ibendhou gi yaifaraba aikoi harau sakhendaba aikoi thodokmai sanaba nimit asida aikoina Ibudhou Ibendhou ani mafamda aikoina tongkoina mahausagum akoi Leibak asigi akoi leiriba irang asidagi akoi mahusagi punsida hanjalakpa ngamma pinabiu haidona ngasigi Ibudhou Ibendhou mafamda akoi Nongpok Ningthou Apanthoibi Trust ki akoi thongmisingna asi Ibudhou Ibendhou mafamda Thouni minaduna Thouni-Thouram pangthokkhre